mi mu heart bagi sinyam nungai taba koi singjamida zai humda truk surabi thoibi halabagi kesa chenaba mi ma phare habagi pause leire adu masi kang makhada leirambadu koi kwangana yomjalaga adu manan numthirakpa numit mare mangani surakpa baduna chenaba mi du phana confess tawre habi bulai lai mamanga su khoi ma leire aduga khoi mamangda rims ta doctor bdp am sumayumda kanagumna halambagi posin leire aduna kamai no kuno khoi society da achoba impact am piri bani masi ikhaleba na singda magi nusijaro mani da hatopi ba magi loine bi heart pa so me handa ku to ne chawbagi me ha to gi me am sing si lo tu na ga heart pa sumaina khoi mi bagi mindset ta hung bulai si masi akhoi matam chana yeng khilo ta gadi he na achoba yam chronic oiba lena am ore posu ai fa di doctor gi ba doctor bobo gi ba kari mo thamini sa betang si yes tamo yamna luba society ngasigi akhoi thuiba chumba chahi yamaba hansing thawoi bidaba amadi yengchen bidaba amadi matam chana pijadabagi matam chana mai tofam thokpa seba tofam tawdagi nadana yekuna haiba ngamdaba mimangda haiba ngamdaba myamam sleba sumaina tawdana yam wana hingba hansing ko amadi ngasigi laiba society gi own ma trend sida akhoi ngasai masigi na sing sina akhoi lowdaba role sing karamba role sing mabu yopireiba mabu thambireiba ima impa amadi mabu yopireiba grandfather grandmother ko iben po adi ibu bok myam sing kaino sing sina pingede mabu pammaga lae aduga hojikna mogi pambagi matam du yore mabu pambiraga mabu seba tawir matam du yobudo masi he kauthoga ngasigi globalization ge khoi leiba digital world gi akhoi leiba si sida ngauchen na duna leikhraga amadi khwaidigi effect oiriba kaino di drugs ki kaino sing sida langda thuka na sing si adum gi wakhalon si chiende maram ni ngasai drug ta laisu ga leikhraga ma ngaki drug tu gi paisa phangna hotna ba ngagi leiru ga chana hotna ba sida mama pa sagai na tai mari mata leiba sing si loina kaukthokpagi habit si leiraga ngasai na sing ta achou sa pumula kare manipura masi makna su ngasi gi lan sida achou ba factor ma oirem aduna ngasi akhoi leibo kaino sing sida Maitei gi oiba Manipur gi leiba atop top jati samajing de sumasi thongai hairangai leite ba thoi hairangai kaigino di leiba jati sing makhai sida sunga sagi na sing sida drug ti sapu myam si lakti ba ngasi nusi chane bai wakhalon chuat khreba ngasai hingcha ya tamgi wakhalon chen ba adum ngasai drug tu na influence tawroga psychologically kaino sing sida mi oina udaba amadi ngasai Shenma Dharma da tawa animation da tawa adu wakhalong chatlaga ngasai mabu pokchaba mabu yopiraba mabok mabu kaino tawba mapu kaino tawga tillaga hatlaga yalaga fundoga natraga kaino tawga thamgani haibagi ngambagi wakhal psychological live ngasai drug effect ngakani ko tamosi laktochi brain sida kaino tawga na sing loina kaino tawga adu no machida khwaidi chawna lawdoriba akogi role sing sidi akoi khoi leiriba society sigi club sing imung munungi leader sing imung munungi ahan sing sina counseling amadi masi kaino sing chi mathau yamna tare hoje samko masi counseling to biba na sing je wari watai phajan sabi ba amadi drugs amadi ngathai society gi chi kari kaino karma effect la kani haibi kaino sing che amadi leiba government gi leiba NGO gi role so we am like ko NGO ma hanga NGO do ngathai gi drug rehabilitation center da na khar pharo thamaga mai tha khuding si tawi haro report thagat pudana taba tasengna masigi work fajana tawbiba abdi samajigi oiba afaba kaino singsima tawbiro ko masi tawbo myam slai ko adu overall oina yenga akogi tofam thokpa adana social gi oiba mind chelaga social worker singse social worker gi maming dang oibiganu social gi oiba thabak sing tawbiu social activity social gi oiba kaino sing tawbira ai lekai ai poreng ai yumdagi toro club of community CSO myam che adu mai kaino sing sema mindset sim angang sing sira sagal udaba ta di akhoi nomo gi lakadaba punchi sing da nataba thong maram khang daba yengai daba tai daba thodok myam thulak ni ngai oi ai se samain thamle